Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Kuki Singna victim Amasung Naga Meeyamda Lalle Haijagadabani haina Liangmai Naga Council Eastern Zone Fondorakli. Okram Ibo Bina Luching by MPCC gi maru aba mihut Singna Governor Ajay Kumar Valaga unakray. Amukogi Kontranitoy Suba Foundation Degi Mang Oinana Lemna Mit Laying Ba Amadi Ano Yantopagi Thoram Hodokray. Pau Sandong na Pijari. Kuki Singna victim Amasung Naga Meeyamda Lalle Haijagadabani haina Liangmai Naga Council Eastern Zone Fondorakli. Senapati District ke Loyalam Kuki Purup ki gang khutpu amana Naga nupi amabu nungthel pobopta phu chaiduna tamthiba mongda chatharkiba thawong adubu Liangmai Naga Council Eastern Zone gi marketigi akanwa mawongda condemn tawrakli. Loinana pung kunmarigi manungda Kuki Purup ki makok thongba luchingba singna victim oiribi asida formal oina Lalle Haijagadabani harakli. Kangpopi District ke Loyalam Village da Mulai Kuki Village ki miyoi shing laktuna Liangmai Naga nupi amabu phubatanatana yumpham semba thingkibagi wahodagi Makhan Village area da total shutdown chathakrai. Lambida Naga Purup ki miyam thoraktuna chathok chasin thingbagi khongjang chathari. Nakal amaromda ngarang Kuki Singna chathakiba thawong adubu Liangmai Naga Council Eastern Zone Manipurna akanba mongda yaningdaba phongdorakpaga loinana Thaudok aduda chenariba Kuki Singi mathakta action lokhatnaba mari lenaba authority da sitak singkrai. Masigi mathakta pung kunmarigi manungda Kuki Singna victim amasung Naga Meeyamda Lalle Haijagadabani karigumba tumina laishilabadi Naga Meeyam gi punsi kanjanaba thabak lokhalagani amadi maduda thorakpa afafatagi daita pumba Kuki Singna pujagadabani haina chekshin warol thamkrai. Panba yabadi ngarang Kangpopi District ki manung chanba Khonsa Khulga naknana leriba ke Loyalam Naga Village ta Village Authority na Children Home ama amasung khulgi yum khara sanaba JCB sizina dunal ebak temduna yumpham thonki. Tanja aduda yumpham thonba yaroi haina Mulai Kuki Village ki naha singna law khongduna laklaga athingba pibatana tana chahi miyai chalabi Loyalam Naga Village ki nupi amada khut tharakpagi thodok thokibani. Okram Ibobina Luchingba MPCC gi maru oiba mihut Singna Governor Ajay Kumar Valaga unakray. Congress Legislature Party CLP gi leader Okram Ibobina Luchingba Manipur Pradesh Congress Committee gi maru oiba mihut Singna handakta Manipur gi nauna Governor oiraba Ajay Kumar Valaga unaduna Manipurda hanagum tangdu leitaba phibamda hanjinaba honabiu haina taksingkray. Thokleba irang asida lanjena duna relief camp sing da leriba singna masa masagi mayumda hanjinba ngamlaba matam adudata lamdam sida ingchikpa hanjile haina logani haiba wafam Okram Ibobina phongdokray. MPCC ki President Kaisam Mega Chandra, Deputy CLP Leader K Ranjit, Congress Legislature Party ki Chief S Lokeshwar, Congress MP Dr. Bimol Akoizam, Congress MLA Surya Kumar Okram Yauba, Kambu Aduna Ras Bhavanda Governor A.K. Valaga Unaduna State Asigi, Oiriba Isu Singi Matangda Paudambaga Lunana, Lamdam Asida Santi Hanjil Hanaba Honabiu Haina Taksin Kibani. Amukogi Kontranitoy Suba Foundation Degi Mangoinana Lemna Mit Laying Ba Amadi, Ano Yantokpagi Thoram Hodokray. Chahi asigi chaliba mathangta February gi tang tarani thoida pangthokadaba All Manipur United Clubs Organization amukogi Kontrani Thoi Suba Foundation degi mang oinana amukona Yaima Eye Hospital Khagem Palipan Kha Huidrom Laikai amadi tongan ba local club Maira Paibi Singa Khucham Naraga Manipur gi mafam kayada pak sana pangthokadaba free eye cam cum distribution of spectacles lemna mit layang ba amadi lemna ano yanthokpagi thoram ngasi Imphal East District ki Khundrapam Asigi Morok Inkolda Morok Inkol Youth Development Club MYDS ka khusam naraga hodokray. Hodokpagi thoram asida amukogi President Fairoijam Nandoluwang, Vice President Thambau, Secretary Finance Momocha Takhelambam Amadi, Executive Member Maibam Premjit Elias Thabi Saruyake.
Thauram aduga mari lenana Amukogi President Faroijam Nandoluang na phongdokpakibada Amukogi Foundation Degi mangoinana lawmi sinmi singda ingkhol amadi labukta thanaba ningtham maru marang sing Paksana yenthokraba matungda amuk free eye cam asi paksana pangthoktuna lemna ano yenthokpagi thoram sing pangthokani lemna mit layangba asida ngaudong cataract leiba yawramlabadi makhoibu operation tawbada amuko amadi yaima eye hospital na pangba yaba mateng sing panggadori Aikhoi Meeyamda chang naina mit check up tawba amadi layang thokpagi hainabi sik khara watli Midna Aikhoi Thawaini Naha Oidiba Kayana Imungi Ahal Laman Singbo Mid check Tobiba Amadi Layang Thokpi Bada Puning Jangbiu Aikhoi Naha Oidibi Singna Aikhoi Khunagi Ahal Singbo Nukshibiba Amadi Ikai Kumnabiba Habasi Aikhoina Aikhoi Ahal Singbo Mid Amadi Masafana Layhanba Honaba Asina Oigani Mid Khara Nungairakta Matamda Kudakta Layang Thokpi Bagi Hainabi Thamsi Horel Hayang Haiduna Matam Manghangumsi Haiki Morok Inkol da Bangtokeba Free Eye Cam Cum Distribution of Spectacles ki thoram asida punna miyoi chamaga kunmuk layangki amadi anoki mathau taba mit soklaba miyoi singda lemna anok yenthokki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Lemna computer takpi tambibagi thoram pangtholagani Lamdam sigi miyoi khodeng computer gi knowledge phajana khang hai hennabagi wakhalonda Manipur gi Student Federation SF ki ekhoi lairik ningthina tamsi hariba academic campaign asigi makhada lemna computer tambibagi thoram ama pangtholagani haina Mahairoi Lub asigi publicity secretary na thokpa cherolamana phongdorakli Cheroladuna makataraduna hai tha ama chupna tambigadoriba desktop publishing course asi lakliba January 13 tagi hogani Chaliba tha asigi tara humdoi degi apply torakpa miyoi sing personal interview tawduna hariba DDP course asida saruk yaba yagani hari Lamdam asida leriba Mahairoi Naha amadi ahal chahi khaidana tamningba leragadi pizariba website https://nrc.manipur.org.free-computer-course asida registration tobiyu Personal interview da khangalaba Mahairoi singna January 13 tagi hauraga Class asi yaunaba Manipur University Main Gate ki mamangda leiba National Research Center NRC Thongju Part 11 da laknaba su khangalakli Hiramasi gi matangda hena khangning basingi da mark phone number 8787789103 natraga 9856292297 da pau phawrak pa yagani hari Mahairoi Lub asina panjariba academic campaign asigi makhada iramdam asida sotharaba Mahairoi amadi Mahailoi sang singda henmet miyeng thamduna honaraga su lagli makhata na su hona khigani Handa pangthokadariba computer course asi sel amata tingdana expert singdagi khangningba hainingba saruk sing khangaubagi khudong chaba legani hari Khulngakpa hatpa yaningde amadi fajin kiba khulngakpa taruk thado u haiduna mafam kayada khongjang changsili Imphal East ki Lamlai Kendragi Manung Channel Leiba Leimakhong Mapalda Leimakhong Pal Apunba Maira Pai Binasinduna Haukiba Jahigi December Taramarida Thabal District ki Manung Channel Leiba Salungfam School Mayada Manipur Police Commando na Nongmaina Kapada Khulngakpa Amasi Kiba Amadi Khulngakpa Tarukna Fazinduna Ngasi Phawa Thadораktana Thamlibagi Thawong Asibu Yaningdaba Phongdoktuna Wakat Khongjang Changsingkhre Ningsing Bayai Police Commando na Nongmai Kapada Khulngakpa Amasi Kiba Amadi Tarukna Fazinduna Ngasi Phawa Thadoktana Leiriba Thawong Asibu Yaningdaba Phongdoktuna Lamdam Asigi Leiriba CSO Amadi Lup Kayana Leptana Wakat Khongjang Changsinduna Leiribani Sikona Imoinu Irat Thongni Numina Lakpada Lamdam Sigi Meeyamda Yafa Paujal Pirakli Maitei Khunai anganba matamdagi top-topna inat ki oiba chatna role amadi lining laison irat thonigi chatna lonchat ama sagwanarakli Masimakna malemgi tongan-tongan ba lebak ki Meeyamna Maitei Khunai chatna lonchat culture da awangba thaki ikai khumnabu libani haina Southeast Asia Cultural Organization Sikogi Publicity Secretary Thangjam Inauchana khudiek piduna press ta thokpa cherolamana phongdorakli
Cherola duna makatara duna hai laibak thibadi maitai khunagi lisang sitna chanarakhiba lining laison inat ki chatnabi gi lambida mapan lamgi lining Hindu lining gi ithil changsilakhibadagi chauna sapu piraktuna maring marang hanbada natana kanglai chab singbusu horapham khangdaba mapa mapu masak khangdabagi thak amada leirakli masimak maitai yalhomi singgi khwaidagi chauna laibak thibani Irebak amadi iramdamgi saktamda oirakliba maring marangba amadi haufom satham khangdabagi hanthana thakta leirakliba asi mitopna tawrakliba asidagi maram chana kalhaunabagi pandamda sikona inat ki chatnabi culture ngak senba amadi sandoktuna nauhaunana malemgi thakta pukhanaba amadi yalhomi maitai kalhaunabagi yamna akanba thodang lauduna lakli Hauzi maksu tha khara asida mapandagi haizilapa lamhen tu henba haurapham khangdaba naron da changsilapa kangbu asina maitai Meeyamda landaraktuna sinareliba asida waroishin ama purakchingai chairak asida aikhoi khudimakna mitna Singna amadi yamna cheksinna aikhoigi tangai fadaba thoram singsu pakthok chautoktana pangthokminasi haina cherol aduna makhatarakli Imoinu iratpagi thoram Meeyamna saru yabiyu haina phongdorakli Ningsing bathok traba matamdagi kanglaida khubam yaduna leiramliba taibangi thawaibu lamjing maira oiduna lamjing lapta piribi lebaksigi laifamlen oina sapong biribi waithau chaingai chingda imoinu science saktak piribi lairembigi khubamda kumja kangdana irat chaduna yek tare salagi mapalgi namu oiba oibisingbu nakon biribi lairembibu mahausagum handak chahigi oinasu lakliba chaichat taramathoida imoinubu thaunijabagi thoram ama chengai ching imoinu thogallup waithona sinlangduna Thawal district manung chanalaiba waithau chengai ching imoinu khubamda pangtholagani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruaba pau amuka hana pizari Kuki Singna victim Amasung Naga Meeyamda Lalle Haijagadabani haina Liangmai Naga Council Eastern Zone Fongdorakli Okram Ibobina Luchingba MPCC gi maru oiba mihut Singna Governor Ajay Kumar Valaga unakrai Amoko gi Kontranitoi Suba Foundation Degi Mang Oinana Lemna Mit Layengba Amadi Anok Yanthokpagi Thoram Hodokrai Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari